Ahanbada Maruiba Pau. Churachandpur district grocery store amagi mamangda sakti leiba bom ama pokhaibada nan Manipuri ama lekhidri. Yausang Sports Festival lekai lekai de kanglei Sports Festival haina mingthon biraga pangthok piu hana ke sena appeal tawri. Amadi Andro Kendragi Manung Chanba Yamvem the Leba Hanaki Mikhalda NPP gi Mirep Oikiba Lauren Bam Sanjoy gi Yumda Sakang the Basing the Nongway round Kaya Kapsilam Lake hiding. Pau Sandona Pizeri Ngarang numidang pung 3 minute tararom tabada grocery store amagi mamangda sakti leba bom ama pokhaibada nan Manipuri ama lekhidri thaudoga se Churachandpur district ki manung chana leba Mizoram house kan nakna leba Zion street central lamka da thokibani hairi police tagi fangba pawgi matung ina hariba grocery store adugi mamangda leba dustbin amada bom adu plant torambani hairi thaudoga da lekhidraba dukan mapu adu Bihar dagi Deepak Kumar chahi kunipan apokpa anan lasha kawi hairi dustbin adu da yawa fata haudi hundogna ba honarubada bom adu pokhai rakhibani bom pokhaiba aduda dukan mapu adu aruba fibam da sokpadagi Churachandpur district hospital da pukhatki adubu laikan naba ngamdana lekhidabani hairi thaudoga si kanana chathagi bano haiba chapchana khangba ngamdri hairi Kanglei Park Students Association ke sena sinduna ngasi taramathoi suba Kanglei Mega Sports Festival lisingani kunithoi gi mapau puba cycle rally ama pangthokri cycle rally asi ngasi ayupung 3:30 taba matamda Imphal gi Kangla Western Gate tagi lamthaduna North AOC Dingku Road Pangai Bazar amadi Lamlong Bazar fauraga Minutong da laiba KSA gi head office ta loisenki rally asi ga mari lainana KSA gi president Chungkham Vidyanandana chahi khudingi pangthoktuna lakpa Kanglei Mega Sports Festival asi lagliba March ki tang 13 tagi hoduna kunithoi fawba Kanglei Park ki tongan mafam singda pangthokadaba asi gi paujel pibo oina cycle rally asi pangthokchabani haina phongdoki Hariba Sports Festival asiga mari lainana KSA na yauksangi marumda chathariba fatraba chanabi kaya maru oina aber tainaba ising hainaba amadi mayai kaba nisa chasillaga lamdam asida lairiba ichal iche singda masak khangdaba makai aber taisinba asigumba mong marin tadraba chanabi asing asi nathairaga sana khonabada oina mai onsilasi haibigi wakhalonda paujel pibo oina sports asi sinjabani haina mahangna makha taki loinana sanabagi matam yorokli haibagi wakhalon asi mipum khuding makta fahonnabagi damakta lekai lekai da sports pangthok piba singnasu Kanglei Sports Festival haina mingthon biraga pangthok pinabasu haizaki get tagi apoi lampa sagedaba sakireli si sai khudingi letana kesena pangthok jarantuna lakwa andaki oina tarama thuluk chugoina pangthok chagedriba Kanglei Mega Sports Festival asi apoi lagiba tangkra te ni horakanda kunithoi phawa Kanglei Park si ke tawa mafum singda pangthok chagedriba sigi pawjel pibo oina apoi haiba sakireli asi apoi sinjabani adu masi apoina haiba sports festival asi ga mai lenina kone sinjariba aduga masida kone pijani ba message asidi koi yauksangi marumda sathariba patraba sanabi kaya hagedi maruna abetaina ba singaina ba maya ka ba ni sasalakanda aduga lamun sida leiba masakhanu makai abetation managing ba sumomo man ka darba patraba sanabi singasina thida kanda sports mai unselasi hagi ga wakalonda aduga sports asi apoi sinja Mikhal matung thokpa hingsagi thaudog amada ngarang Andro Kendragi manung chanba yambemda leba kendra asida NPP ki merep oikhiba Lauren Bam Sanjoy gi yumda sakhangdaba singna nongmai round kaya kapsin lamle hairi thaudog adu ngarang numidang pung 10:30 rom tarakpada thokibani hairi thaudog thokfamda Andro PS ki team amasul laktuna yengsinki loinana kapthokraba nongmai maru kaya su mafam adudagi recovered tawki hairi Hiramasigi matang dangasi El Sanjoy gi yumda pangthokpa pawgi mifam amada mahak na hai mahak na Mikhal thengnanaba tholakpaga mahaki yumda yamna toina nongmai kapsinba khaktanatana apokpa mapabusu nongmai na kapirambagi thaudok kaya laikhre vote loikraba matungda su ngarang mahak laichingai da yumda nongmai round kaya kapsinduna aki akhang kaya pirambagi thaudok asi thamoi sokna nungai jade
Ahing nongyay pung baro tarakpada Andro PS ki tim ama laktuna yengsilingay cheraktasu sakhangdaba sing aduna layrakta nongmay round kaya kaplaktuna chatki. Loinana nahakpam ibotombi amadi MD Kamaruddin gi yumgi nakaldasu nongmay kaplamki. Asigumba thogdok asi kendra asida makhatana thoktanaba amadi tangdu leitaba santi leiba Andro kendra amagi damakta akhannaba mideng thambiyu mahag amadi kendra asigi miyamda protection pibiyu hainasu mari leinaba singi pungning singsalakhi El Sanjoy na makhatana hai handak pangthokiba mikhalda kendra asigi voter listing tara manga henbana mangonda vote pirakpagi damakta thagatpa phongdokchari Mikhalda mai pakhaudabana maram oiraga kendra asigi mihut ama oina miyamgi seba mapung fana tawba phanglaroi adumoinamak angamba thakta miyamgi seba lepa leitana tawzakhigani miyamna su mahaku sahajok pibiu haina su Sanjoy na appeal tawki ningsingba yabadi El Sanjoy asi mahaki khwaidigi naknaba lamba hanigi minister amasung BJP ki mirep TI Shyam Kumar na handaki mikhalda maithiba pikhibani Ngasi Kanglei Indigenous Martial Arts and Culture Society Kimax ki taramapan suba mapok kumon tauram Imphal gi North AOC da leiba Hotel Classic da pangthokre. Tauram adu da Kimax ki General Secretary Thangzam Suresh Maitai, Paunam Gunindro, Ningthauzam Azit Kumar, Pukrambam Bilash amadi Longzam Ratan Kumar na maruiba miyoi singoina sarugyaki. Tauram adu Penaya Kairol saktuna haudoki. Kimax ki General Secretary Thangzam Suresh na tauram adu da Kimax na Lairimi Khaidi Lamdam asigi nat chanabi amasung kala na chingba sing asi hena chawkhatnaba honabaga loinana art form sing asi formal education ga punna chatmina handuna hena chawkhat hannaba honagani lamdam asida leiriba miyamna su mateng pangbiu amadi Kimax pu sawatpiu haina phongdoki Angom Lekai Union Club ALUC ki ground da nauna saba club asigi building sangabagi thauram amangasi pangthokri thauram adu da irungbam Rabi Chandra Maitai Jila Parisad Soungbam GP Tensubam Subhabati Devi Pradhan Kangla Gram Panchayat P Gopal Maitai Upar Pradhan Kangla GP CH Inaubi Singh amadi S Amba Singh na sarukyaki Thauram aduga mari leinana chief guest ki warol piraduna irungbam Rabi Chandra na haiki miyamna chawkhat thaurangi hiram ama lakpada cooperation piminasi loinana MLA habasi miyamna khanbani maram aduna matam leiba kibikta tahoningba thabak khudimak pressure amaga loinana MLA da haiba changi yamna khana sena tawtana yam nusina lekai sapor na khona bada mayam tolma cooperation piminasi si aduga punna sapor no khona minasi hari thamjage aduga maroira atoi elected members in Hyderabad, apoi mayam si mayam na vote ki lakai. Kar gadi apoi laiba lekai si ki miyam na laiba pun pupoi suno mera payu suno kala ko suno. Elected members is the pressure from the sir. Yam pun na haiba si to view si shem view haiba. Apoi serious kabuna to the pressure from the sir. Aduna apoi pressure si apoi sa so so mai pai. Adun laiba tungi laiba lekai awat pamyam se lekai mi miyam chatana si sembiu si sabiu hai namasi yam dakale aduga koi laiba koi onaban pradhan aduga member aduga koi mayam se tara tara nam kati yam phajana kama gram pasai development lai hai Manipur Food Industries Corporation Limited ki Vice Chairman Suoiba Protocol Committee BJP Manipur ki Chairman K Sarat Kumar na handaki Manipur Assembly Mikhalda BJP ki mirepta support tawkide mahag Jiribambu yona batholakpa machinthiba mini haina ngarang Jiribam district ki Harinagar playground dagi yamlaba nupi singna yaningdabagi rally ama chakri rally edu da Jiri da BJP Maithi hanbasi K Sarat Kumar nani mahag na Jiri miyambu yonthokpani haiba play card kaya paiki Kamaranga khul da gi laishram ongbi ketuki leimana Jiribam gi mera paibi
mayamna ihau ama horakliba asi taranithoi suba Manipur Legislative Assembly mikhal asida K Sarat Kumarna vote lepkani haina hana chongthorakhi tungda N Buddha Chandra Singh amuk chongthorakhi Anyasi Manungda N Buddha Chandra na BJP gi ticket fangki K Sarat Kumar na N Buddha Chandra bu Mikhal da Sagatli Hairabasu Mapantong da support tauba Saraga Mahaki workers sing na MD Asab Uddin dagi paisa mayamama Lauraga Maitai Kulakta Chakhairaga vote khomki K Sarat Kumar na BJP gi mi ama oiraga BJP gi candidate ama chongthorakpada kari maram gi full support taubidrino Mahak BJP gi luchingba ma oiraga party asibu support taukhidaba maramna Mahak pu dagi lokthokpiu Jiribam da su lehen biganu mahak Jiribam gi yeknabani haiki K Sarat Kumar na vote lepkani haina thorakliba asi Jiri myambu sasan gumna yonge khanbirabra natraga karbar tauge khanbirabra haina su hangki matang za aten break amalawinasi Karigumba dom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call toguna tanabiu natraga Google Play Store gi Medlane app download toguna booking towi break ki matung na taram nok chabagloy na makata pa pau pizari Cookie Students Organization Jiri and Tamenglong branch ki Vice President Sailal Khongsai na luchingba paumi yawat tim amana Tamenglong District ki Tauksem Sub Division gi manung chana leiba Kaimai Cookie Village Mokot Village Thingtubung amadi Tolen Village ta lairiba school sing koina chatuna ngarang yengsen kre yengsen khongchat adu da school di lairaga oza lairamdaba kaya asi mari lainabo authority sing na yengsen binaba keso gi maikai tagi appeal tawrakli Cookie Students Organization Jiri and Tamenglong branch ki Vice President Sailal Khongsai na haiki keso Jiri amadi Tamenglong branch na Maukot Khunda School yengsen bachat ki school ningthina saba thengnarakhi adubu school gi oza ani khak lairamba thengnarakhi oza ani asi school da su lairamde oza amadi hospital da layengli adubu oza amagi matang da mari makhong khangba ngamkhide school azida mahai tamliba mahairoi singi khalaga athuba matam da mari lainaba authority na oza gi awat pa lairiba asi kokhan biu haina Sailal Khongsai na appeal tawrakhi ngasi khoi keso Jiri Tamenglong branch na khoi gi Maukot Khunda school visit to bagi challe asida moina school building budi phaina sabira oresu oya ani le haya ningthona adubu moi ani se out of station ori base kharakuira aduga oya ani marak sida amma sidi hojik hospitalize ore adubu amma se mafam marang khangdre haina ningthona haira aduni na mana ningtho masamak na concern jedido dat challaga amase magi details lo ningai ahumrak petition tha khare adubu jedio dagi ngasi pha magi details phangdebane aduni na school se thuna hona bagi concern authority na khun gi mi gi damakta student gi damakta mateng to biro haina appeal Thoi suba Manipur Legislative Assembly mikhal da mai paklaba member singbo wasak launabagi damak Manipur gi Governor La Ganeshan na lamsang AC dagi Sorokaibam Rajen Singbo protem speaker oina hapkri loina na Sorokaibam Rajen Manipur Legislative Assembly gi member elect oina wasak laukri wasak laubagi thoramadu Imphal da lebe Raj Bhavan gi Darbar Hall da pangthoki thoramadu da caretaker Chief Minister N Biren Singh TS Biswajit Singh Y. Khemchan Singh, Govindas Konthauzam, L. Susendro Singh, Chief Secretary, DGP, amadi atay makok tongbo official Singh Saruk Yaki. Wasak lauraba matung S. Rajen Singh na Paumi Singh da senior member ama oina anoba speaker ama country fawba speaker gi thabak yengsinaba amadi
पांथोखिबा 12 सुबा मिखलदा माय पागलक्लबा मेंबर सिंग वासक लौनबगी दमक महाकु मेंबर ओइना खनखिबनी हाइना फोंदोखि महागना मखा तारदुना बीजेपी पार्टी असी यामना डिसिप्लिन लेबा पार्टी अमनी लोइनना माय पागलबा पार्टी असीगी मेंबर खुदिंगमक सेंटर गी लुचिंगबा सिंगना लौरकपा वारेपता तुंग इनगनी अमसुंग सीएम फमगी खनबा अमता लेते हाइना फोंदोखि थौरम मदुदा वा ngangladu tongam biswajit singna anoba sarkar ama semgani haibagi aranba pau ama fangi hauzik faubagi oina BJP party manungda masigi matangda khatnaba leite loinana party gi parliamentary board na laurakpa firepta member khudim angna tung inna chatkani amasung numit kharani gi matungda kanana sarkar asi luchingani haiba khangba ngamlagani haina mahakna makha takhi पांथोकिबा मणिपुर स्टेट असेंबली मिखलगी फल लाउथोख्रबा मतुंग जिरीबाम डिस्ट्रिक्ट हिंसागी थौदोकसिंग थोरकलिबा असि येंगलगा चेक्सिन थौरांग लौखटपा ओइना डिस्ट्रिक्ट असिदा खुदक्तगी नुमित मंगानी मोबाइल डाटा सर्विस अथिंगबा थमख्रे हिरम असिगी मतंगदा मणिपुर गवर्नमेंट गी स्पेशल सेक्रेटरी होम H ज्ञान प्रकाश न मरी लेनबा ऑर्डर अमंगरांग थोखरे लोइनना मोबाइल डाटा सर्विस थिंगनबा मोबाइल सर्विस प्रोवाइडर सिंगदसु खंगनख्रे ऑर्डर अदुदा स्टेट असेंबली मिखलगी रिजल्ट लाउथोख्रबा मतुंगदा जिरीबाम डिस्ट्रिक्ट की मनुंग चनबा मफम सिंगदा लंथुम अमांग अता कया थोखिबा अमसुंग एंटी सोशल एलिमेंट सिंगदा सोशल मीडिया बु का हेना सिजनरगा इमेज थगतपा नुंगसिनरोइदबा वांगांग अमदि वीडियो यावा मैसेज सिंग थगतुना मियामदा कायहोबा थेंगनरी तोंगा संदोकपा सिंगना सोशल मीडिया बु खुटलाई अमा ओइना सिजनरकपा अमसुंग मियामबु कायहौरकपा यावबा मरमना जिरीबाम डिस्ट्रिक्ट की लॉ एंड ऑर्डर की फिबमदा चाउन अकायबा थोकले टेम्पररी सस्पेंशन ऑफ टेलीकॉम सर्विस रूल्स लिसिंगनी तारातरेट की रूल अनिगी मखादा जिरीबाम डिस्ट्रिक्ट की टेरिटोरियल जुरिडिक्शन दा खुदक्तगी नुमित मंगानी मोबाइल डाटा सर्विस सस्पेंड तौरे हाइना ऑर्डर अदुना पली इम्फाल वेस्ट की मनुंग चनबा हेरांगोइथोंग निंगथेमचा कारोंगदा लेबा सुमांग कुमैगी सकनाइरबा लीलारोय नुपी साबी सोराइसम तोंबी एलाइस कारोंग तोंबीना इखंग खंगहौदना लेखिदबदा ngasi मणिपुर स्टेट सुमांग लीला काउंसिलना स्टेट थाकता महाकी मफमदा सरदांजलि कतुना अवाबा फोंदोखरे थौरम अदुदा एल तरपोन एडवाइजर मणिपुर स्टेट सुमांग लीला काउंसिल पद्मश्री नब वारेपा PS गुणचंद्र शर्मा लाइफ टाइम प्रेसिडेंट सुमांग लीला काउंसिल अमदी M पूर्णिमा शिलेमा प्रेसिडेंट मणिपुर स्टेट सुमांग लीला काउंसिल ना प्रेसिडियम मेंबर सिंह ओइना सरुक याखी मणिपुर स्टेट सुमांग लीला काउंसिल की लाइफ टाइम सेक्रेटरी सौग्राकम हेमंतना थौरम अदुदा लीलारोय तोंबीना ngalingay matamda sumang lila gi namak kathok pirambagi matangda singthaki thauram aduda sumang lila council gi general secretary yumnam nilachandra na haiki sumang lila gi damak kathok piramba singna laikhidraba matamda state ki thakta ikai khumnaba utpa haibasi sumang lila kannaba ihau sagatpa council asigi calendar thauram amani loinana खुनाई असी कन्नबा थौदांग सिंगी मनुंगदा सुमांग लीला कन्नबा इहौ असीसु अमनी हाइबदा हाइमनबा थोकलोई लैखिद्रबगी इमुंग मनुंगी अवाबदसु सुमांग लीला काउंसिल न सरुक यारी हाइकी लैखिद्रबा लीला रोय असिना बीर टेकेंद्र जेट आर्टिस्ट यूनियन सिटी जत्रा मंडल न चिंगबा लीला कांगलुपता यावरमखी महागना सानरंबा लीला सिंग मरु ओइना अफ्रीकन लेसाबी चागी खुजी सिरोई लिली अमदी इम्फाल होटल न चिंगबा पनबा याई मणिपुर स्टेट सुमांग लीला काउंसिल न इंग्लिसिंग अनि तारामरी तारामंगादा पिदोनु एवार्ड पिदुना महाकपु इकाई खुमनबा उतखी मणिपुर स्टेट सुमांग लीला काउंसिल ngasi imphal da phongwa pawse singi headlines khara yengminasi Shanghai Express Alliance की वफम दी BJP दे लेरे के संगमा वोटर लिसिंग तरागा चहुंगा निफु मरीना नोतादा वोट थादकी कांग्रेस ने Shanghai Express
अलायंस की वाफम दी बीजेपी दे लेरे के संगमा वोटर लिसिंग तरागा चहुंगा निफु मरीना नोतादा वोट थादगी कांग्रेस ने बीजेपी बु अकनबा मराल सीखरे जेडीयू ना बीजेपी सौगनबा वारेप लौखरे पोकनाफम चीफ मिनिस्टर की दमक कैंप तौबा लेटे सदा एस रंजन बु प्रोटेम स्पीकर ओइना खनखरे मिखल की फल असी मियाम की अपामगा चानबा फल अदुदी नते कांग्रेस KHJ किसन लेजिस्लेचर विंग की लीडर खनखरे नहरोल की थौदांग बीजेपी की लेजिस्लेचर पार्टी की लीडर खन्नबा ngasi ऑब्जर्वर सिंह इम्फाल दा लाकलबा याय राजेन प्रोटेम स्पीकर हापखरे मार्च तरा तरुकता सरकार सेमनबा स्टेट क्लेम तौरबा याय बीजेपी ना नमफु साफुदा मिखल माई पाखिबनी लाकलिबा चही मंगा असी अमम्ब नुमित ओइहंदनबा होनगनी भक्त चरण दास जे किसन जेडीयू लेजिस्लेचर पार्टी की लीडर खनखरे बीजेपी दा सौगतखरे हुयेन लानपाव चीफ मिनिस्टर कनाना ओइगनी हाइबगी मतंगदा बीजेपी नापाक तानरबरा पोस्टल बैलेट सिंह नमथाक ngaतनी असेंगबा खंगदोकनबा केस तौरगनी भक्त चरण दास चोरचानपुर दा बोम पोखाइरकपदा नन लोकल अमा सीरे गोवा की बीजेपी लेजिस्लेचर पार्टी की लुचिंग बखनखरे अरोइबदा मरुइबा पाव मुखना चोरचानपुर डिस्ट्रिक्ट ग्रोसरी स्टोर अमगी ममांगदा शक्ति लेबा बोम अमा पोखाइबदा नन मणिपुरी अमा लेखिद्री याउसंग स्पोर्ट्स फेस्टिवल लेकाई लेकाई द कंगले स्पोर्ट्स फेस्टिवल हाइना मिंथोन बिरगा पांगथोकपिउ हाइना KSN अपील तौरी अमदी अंड्रो केंद्र की मनुंग चनबा यामबेम द लेबा हदकी मिखल द NPP की मिरेप ओइखिबा लौरेंबम संजोय की युमदा सखंगदबसिंगना नोंमै राउंड कया कासिलमले हाइरी मतंग पोनी टीवी न पिजबा नुथेल की मणिपुरी पाउ लोइजरे येंबिरिप पुमनमकपु अमुका हन्ना खुरुमजरी।